Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokjeri ngasisu mahausango Eshang Karaba Thamoi Ningthouja suba tangkak amok buduna lakjari mayam punna taminarasi ngambana phamlibado yum adomdadi tung onsunduna phambo oibani mi thokpaso ngamba ude aduga thoraklibaduna so phamliba adugi masak uba natti ngambana yangudrabaso nupiduna ngammabu hana ugudabaso ngambana mamai nontaduna phamkiboibana yengbada uba ngamkidaboibani aduda nonkhatuna michanarumaduda animag ingangaknakri second pana yengnakibadi natte khutta pairamba kaptuna makhada makhol thokna takhibaduda nakanda phamliba mama aniduso macha aniduda ingangak ninglakli thambalna macha nupida chaiboi kaiboi tawduna kainuna henangba phajana yengaga tawba yadro ibunga chongbrane he chongbagidi khangrauda khara chongli adubu ngamba madu yengudri phamlambadagi phok haugatuna thambal lengduna hairakli chongdi yani jado anauba masimaga puthoroi bema thambala machana pidon sinduna amuk hairakpani adubu ngambana makut thangatuna khumlakli yani aicha thakti somdasu sanana mayum yoraklaga dadaon tawduna yenglubada ngambagi message jo hek urubada karino khanna phone tawsilakpaduga mapa chanakre ngambana makutta paiba phone do yengduna tanja chana lithokpa yari khanduna mama dingduna hairakli ima aingari manakta leramage wado hairamnanga gari hairakpa haiba amatta ngairamda ngamba koldo oklaga gari khamliba dugi manak damna makongdu launa thangduna lagli mana koldo okpaga asomdagi sanana hanglakli kaino nambolda leibra hauja ngambadu ngasai ngahaki mamangda sanada hange khanba haige khankiwa wahang mayam ama paring sana lengdana leikibani adubu kadomdagi no khanghaudana humjilakpa nonglei nungshit amana bumdamak humduna pukri khanaudamaso ikang kangsilli hangliwa wahangdogi paukhom oina khamlakli lei nambolda lei ngahan makhaiga manandaba mawong ama yaw baduda sanana hanglakli kaitorge ngamba suba khalut tapna phatharagli adu kyamna pakat thukat kanba mida amadi natte ikang khanghaudana okiba sakfam aduna ngakpa henman khibana oibani adubu maso tapna phatharaduna sora sangba mohon dokladuna khumlakli kamtawdi nangim yoraba thorakpa yaroidaba nadra wahangdu kochi makol langa hanglakpa wahangni sanaga matam khara loinarakpa sida ngamba ngasi phawbada kochi kotlaga wamukta phawba ngangkhidri hainingbadu maningtamna phat haidokpa yaraktaba haiba malaitana yaraktraba phawbada yaraknaba lambi thibana magidi nungaijabi oibani adubu ngasi ngahan makhainga ita tayonnaba maongda hanglakliba wahangduda sanana hanglakli kaino yaroidaba na traide nangdi yakandridudi thamo adu hairamlanga kolu fat kakri ngambana nakong mayana thanamba phone do thangdoktuna second khara yenglanga amuk hanjenduna call tawsalli adubu pairaktre ngambado mayum yauraga tawrage khan call da muk hanjelaga tawrudri minute kharagi matung mama su thorakli mama ngaloinana chetlase haidana mayum lomda gari do thaudana halakli halakpagi lambidoda mamana wari tawrakli nangna padekda thokridubo mi bemado nungairamaroine adum phamnaga chaba chadaba wari ngak sabiradi phadawa ngambasu ngasai makai hangningduna leiramba wahang ama haujiktada mamana hanglakli ima haujiki mungdo imana kamaina masak khangneino nahan waine college kari ngaina tinarakpa imana bini onthokna luna tinar kraponi da haujiktabu ainge ke haidana chatnakibasida
ꯂꯥꯞꯅꯈꯤꯕꯅꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯅꯪꯒ ꯂꯪꯒꯥ ꯑꯣꯏꯈꯤꯕꯅꯤ ꯁꯣꯁꯇꯤꯗꯣ ꯏꯀꯥꯟ ꯀꯥꯟꯅꯈꯤꯗꯕꯅꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯛꯅꯃꯟꯗꯅ ꯏꯕꯥꯅꯤꯃꯛ ꯑꯝꯇ ꯌꯧꯅꯈꯤꯗꯕꯅꯤ ngamba khomlakdri mamadi wandu makhanum samtharakli masakado yengbu yamna nunghaibani magi machanupi do hawji Bangalore da MBA tawrin hai ingtapada wangang baga sina nungsiriba thogolon bebar ka se yam khangi wasu toina ngangde itap hektap jaradana handakti ngamba do machena kanama phat in khatli mamagi wadu da aduga mabukta soli soidre tapamani mayum yauri makoyani na mayum yaurakpada bredendo langtuna leirami ngamba galoina na magi kana changnatli ngamba di magi haunabi mapi ko hongdana phamungda long na hekta hipthakre bredena hanglakli natuna rakro nambol jatlabani na bredena hangni padogi ita tayonna badak phamna ingam bado silbawangi mayum moy leirami ekhon jogoido magi wandu da bredendo mamit managa araiba makhai lau thorak to na hanglakli salbai di nahanwai gi da nangi dream broker da koi noi siba moi da di nang di kamaina moi mama do akhoi magi mama na bi lerami wa prithvi matum tai hai sidi shinani dana nang di kong narak ro man hana kawrak pra nang hana kawbra kamai toroke yam interesting oi kre bredendo ngambana khumlai isau saugatuna aini kadawai mangona kawdiba masu kawde wangang na de aishuma tholokpaga adum thore kolakdana as aidi yam ngaida nangwarise mana Bangalore da lakpai nungabada natro nangna Manipur da thorkibada adudagi changmuya khidabada yare balanu se mai wari ga taningdrei haujikpudi taningdraba maragama di yam taningambani dana ngauri matungi phasani nakibani ne ado kuina chakhidabai wani hoida handak tawrisi amta yobana teda handakti ikai khangdabai level ga sena wangkhalaiba kai haine yam thare ban takti ngamba do sanangi wari matang yaushilakpa do da ngasai sanana sauraga phone thamkibado khangning ning senglakduna phone tawge hainduna yengobadadi phone do off taraga leiram ngasai battery do yaukidrabani ningsinglakli charger lauduna phone do charge tawsinkri somdana sanado khoinau saugatpado sumhanjalakli ngambana nungsipa mataw ka hena utpana kitang kinom torokpada warobana halabani mangona koji kotuna wanganglakpadugi warauringai mana call kaklaba matung amuktagi henna call toroktabaduda sanado prok jakpa haibado hek yauhalli pungkhaimuk leiranga mana machina thokna khanarage haidana call tawbadana switch off hairakpaduda sanado waraurampadagi mabukning nungsibarom doina onthakrabani thabak ama matawa loshilak phawboda call de lakdre tasengna sanado sauningba ma yausalakli oinage khalambadi adubu sauningba lomda onthakre mawon khanba haurakli ngambana mabu sengna nungsiba natrabra haiba wahang phawba mathantang baujarakli mabu ingau halamlanga mamai lerage khankraba jala haiba phawba yongna khankre call hanjin tawsinbaso tawningde maramdi magi magundo hanthakini haibagi mipaiba ma masada phawre karino nasanu ngai trobo nangbo ituk thari dobo leimana hanglakpani ngasaidagi mamaido isu sugatna andum leimadoda sanana itan na khomlakdi kamtawdi nang tam chawbi lohongbase goshilakje yum kaigidi loshilai haibabune atei dei thabak macha masumayamse aimu kamai tawduino khangdini tawrise tomcha kei thabak macha masuno kei thel kanda bayaro nupi mayumda chatlaga awat apa haiba masu hangoda bayaro nangna bung angau base aina pirol kamai tawsige khara hangu haibabune mayamna tawnabado adum tawrasi amuk hangdo hongjing tawroise haidana ne hekta pat kaktatlene nupa mayumni phida hamna daini domcha hamnei anduda masana pamjaboina adum leijabanane akoina seldo makoida pikhraga leibaso hojikani chatnaredo akoina leibadudi pamte haidana amuk hainagadabo oiradi
ꯃꯈꯣꯏꯗ ꯁꯦꯜꯗꯨ ꯄꯤꯊꯣꯛꯑꯒ ꯂꯩꯍꯟꯈꯤꯕꯗꯨꯅ ꯐꯩꯗꯅ ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯣꯏꯗ ꯂꯩꯍꯟꯈ꯭ꯔꯣꯗꯅ ꯈꯜꯂꯤꯕꯅꯤ ꯅꯕꯨꯡꯅꯤꯅ ꯇꯧꯔꯤꯁꯦ ꯋꯥ ꯑꯝꯇ ꯇꯥꯟꯅꯕ ꯌꯥꯗꯦ ꯑꯩ ꯃꯥ ꯉꯥꯡꯅꯕꯗꯅꯦ ꯑꯣꯟꯊꯣꯛꯅ ꯋꯥꯒꯗꯧꯔꯤ ꯐꯅ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯁꯤꯒꯨꯝꯕ ꯃꯇꯥꯡꯁꯤꯗꯗꯤ ꯌꯥꯗ꯭ꯔꯦꯅꯦ ꯋꯥꯔꯤ ꯑꯝꯇ ꯅꯦ ꯇꯥꯅ ꯁꯥꯟꯅꯕ ꯌꯥꯗꯦꯗꯣ ꯂꯩꯃꯅ ꯉꯥꯡꯂꯤꯕꯗꯨ ꯃꯈꯥ ꯁꯨꯝ ꯁꯝꯊꯈ꯭ꯔꯦ ꯁꯅꯥꯁꯨ ꯁꯨꯝ ꯐꯝꯗꯨꯅ ꯇꯥꯔꯝꯕꯗꯒꯤ ꯃꯈꯨꯠꯇ ꯉꯁꯥꯏꯗꯒꯤ ꯑꯃꯨꯛꯇꯪꯕꯨ ꯈꯤꯡꯂꯛꯑꯕꯗꯤ ꯍꯥꯏꯗꯅ ꯉꯥꯏꯔꯤꯕ ꯐꯣꯟꯗꯨꯅ ꯔꯤꯡ ꯈꯤꯡꯂꯛꯄꯗꯨꯗ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯟꯗꯣꯝꯆꯥꯅ ꯉꯥꯡꯂꯤꯕ ꯑꯗꯨꯒꯤ ꯋꯥ ꯃꯔꯛ ꯊꯠꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯤ ꯆꯅ ꯁꯅꯥꯗꯣ ꯀꯣꯜꯗ ꯑꯣꯛꯂꯒ ꯅꯥꯀꯣꯡꯗ ꯊꯥꯡꯖꯤꯟꯗꯨꯅ ꯊꯝꯂꯤ ꯑꯁꯣꯝꯗꯒꯤ ꯑꯍꯥꯟꯕ ꯀꯧꯕꯗ ꯈꯨꯝꯃꯛꯇ꯭ꯔꯕꯗꯨꯗ ꯑꯅꯤ ꯑꯍꯨꯝꯂꯛ ꯍꯟꯖꯤꯟꯗꯨꯅ ꯀꯧꯔꯛꯂꯤ ꯃꯔꯤꯔꯛ ꯁꯨꯕ ꯀꯧꯔꯛꯄꯗꯨꯗꯗꯤ ꯀꯥ ꯌꯧꯔꯤ ꯃꯅꯨꯡꯗꯒꯤ ꯊꯣꯡꯗꯨ ꯂꯣꯛ ꯇꯧꯁꯤꯜꯂꯝꯂꯒ ꯁꯅꯥꯗꯨ ꯆꯪꯁꯤꯟꯗꯨꯅ ꯐꯃꯨꯡ ꯃꯆꯤꯗ ꯐꯝꯊꯔꯛꯂꯤ ꯑꯗꯨꯒ ꯏꯁꯥꯎ ꯁꯥꯎꯅꯤꯡꯕ ꯈꯣꯟꯊꯣꯛꯇ ꯈꯨꯝꯂꯛꯂꯤ ꯀꯩꯗꯧꯕꯩ ꯐꯣꯟ ꯇꯧꯔꯛꯏꯅꯣ ꯉꯝꯕꯁꯨ ꯉꯁꯥꯏ ꯑꯣꯏꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯁꯤꯜꯚꯥ ꯊꯦꯡꯅꯕꯒꯤ ꯐꯥꯎꯈꯤꯕ ꯏꯍꯨꯜꯗꯨ ꯄꯨꯡꯃꯥꯡ ꯃꯥꯡꯈ꯭ꯔꯕꯅꯤ ꯁꯤꯜꯚꯥꯒꯤ ꯏꯍꯨꯜ ꯃꯥꯡꯈ꯭ꯔꯒ ꯉꯁꯥꯏ ꯁꯅꯥꯅ ꯃꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯉꯒ ꯆꯠꯈꯤꯕꯗꯨ ꯑꯣꯏꯅ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯕꯅꯤ ꯃꯥꯅ ꯍꯪꯒꯦ ꯈꯜꯂꯤꯉꯩ ꯁꯅꯥꯅ ꯑꯣꯏꯅ ꯊꯣꯛ ꯑꯣꯟꯈꯠꯇꯨꯅ ꯁꯧꯖꯜꯂꯛꯄꯗꯨꯗ ꯃꯥꯁꯨ ꯍꯪꯂꯛꯂꯤ ꯀꯩꯅꯣ ꯏꯁꯧ ꯌꯥꯝ ꯂꯥꯡꯉꯤꯅ ꯉꯁꯤꯗꯤ ꯏꯔꯣꯝꯕ ꯆꯥꯔꯛꯄ꯭ꯔꯣ ꯏꯟꯁꯥꯡꯗꯣ ꯃꯣꯔꯣꯛꯀ ꯁꯥꯔꯞ ꯇꯧꯔꯒ ꯂꯛꯅꯕꯩ ꯇꯧꯔꯛꯄ ꯑꯣꯏꯔꯒꯗꯤꯅꯦ ꯊꯝꯃꯨ ꯌꯥꯔꯦ ꯑꯩ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯨꯕꯒꯤ ꯌꯥꯝ ꯋꯥꯔꯤ ꯄꯣꯊꯥꯖꯔꯒꯦ ꯊꯝꯈꯤꯕ ꯌꯥꯔꯣꯏꯀꯣ ꯀꯩ ꯋꯥꯠꯂꯤꯒꯦ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯁꯥꯎꯔꯤꯗꯨꯕꯣ ꯐꯖꯅ ꯍꯥꯏꯔꯛꯎꯁꯦ ꯅꯪꯅ ꯁꯥꯎꯕꯩ ꯃꯔꯝꯗꯣ ꯅꯪꯅ ꯍꯥꯏꯗꯅ ꯑꯩꯅ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯀꯅꯥꯗ ꯁꯥꯎꯗꯣꯏꯕ ꯁꯥꯎꯖꯗꯦ ꯑꯩꯈꯣꯏ ꯁꯥꯎꯕꯩ ꯔꯥꯏꯠꯁꯨ ꯂꯩꯇꯦ ꯑꯩꯅ ꯁꯥꯎꯔꯒ ꯀꯅꯥꯅ ꯀꯩ ꯇꯧꯕꯤꯗꯧꯔꯤꯒꯦ ꯁꯥꯎꯕ ꯌꯥꯕ ꯃꯐꯝꯗ ꯁꯥꯎꯅꯤ ꯌꯥꯔꯣꯏꯗꯕ ꯃꯐꯝꯗꯗꯤ ꯑꯩꯗꯤ ꯁꯨꯡꯁꯥꯎ ꯍꯦꯛ ꯁꯥꯎꯗꯦ ꯃꯆꯤꯟꯗꯗꯤ ꯑꯗꯨꯝꯅ ꯈꯨꯝꯗꯣꯛꯂꯤ ꯑꯗꯨꯒ ꯁꯛꯐꯝꯗꯤ ꯑꯃꯅꯤ ꯄꯤꯁꯨꯝꯒꯗꯣ ꯏꯁꯨꯛ ꯁꯨꯛꯑꯗꯅ ꯉꯝꯕꯅ ꯂꯛꯅꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯑꯃꯨꯛꯁꯨ ꯈꯨꯝꯂꯤ ꯑꯣ ꯅꯪ ꯁꯥꯎꯗꯕ ꯑꯣꯏꯔꯦ ꯁꯅꯥꯗ ꯄ꯭ꯔꯥꯟ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯌꯧꯕꯅꯤ ꯃꯅꯥꯛꯇꯒ ꯂꯩꯔꯝꯕ ꯑꯣꯏꯔꯒꯗꯤ ꯃꯁꯝꯒꯗꯣ ꯂꯣꯏꯅ ꯐꯣꯏꯗꯠꯂꯝꯂꯗꯕꯅꯤ ꯀꯟꯅ ꯍꯦꯛ ꯁꯧꯒꯠꯂꯨꯕꯁꯨ ꯌꯥꯗꯒꯨꯝ ꯇꯧ ꯇꯩꯅꯐꯝ ꯈꯪꯗꯗꯨꯅ ꯇꯩꯅꯐꯝ ꯊꯤꯔꯛꯄꯗ ꯍꯥꯏꯔꯛꯂꯤ ꯌꯥꯔꯦ ꯑꯩ ꯊꯝꯃꯒꯦ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤꯀꯣ ꯑꯩꯗꯤ ꯉꯝꯕꯅ ꯍꯥꯏꯕꯒ ꯅꯪꯍꯧꯗ꯭ꯔꯦ ꯐꯣꯟꯗꯨ ꯀꯛꯈ꯭ꯔꯦ ꯉꯝꯕꯁꯨ ꯐꯣꯟꯗꯨꯗ ꯌꯦꯡꯂꯒ ꯅꯣꯛꯅꯤꯡꯕꯗꯨ ꯈꯥꯡꯂꯤ ꯃꯥꯅ ꯅꯣꯛꯅꯤꯡꯕꯁꯨ ꯃꯔꯝ ꯑꯃꯅꯤ ꯁꯅꯥꯅ ꯃꯥꯕꯨ ꯈꯟꯕꯤꯔꯤ ꯅꯤꯡꯕꯤꯔꯤ ꯍꯥꯏꯕ ꯄꯣꯠꯁꯤ ꯀꯟꯐꯥꯔꯝ ꯇꯥꯁꯤꯜꯂꯛꯄꯁꯤꯗ ꯃꯥꯗꯤ ꯄꯪꯅꯨꯡꯗ ꯅꯨꯡꯉꯥꯏꯈ꯭ꯔꯤ ꯃꯥꯅ ꯑꯃꯨꯛ ꯀꯣꯜꯗꯨ ꯍꯟꯖꯤꯟꯗꯨꯅ ꯇꯧꯕ ꯃꯇꯝꯗꯗꯤ ꯔꯤꯡ ꯍꯥꯏꯐꯦꯠ ꯆꯠꯂꯝꯂꯒ ꯕꯤꯖꯤ ꯍꯥꯏꯗꯅ ꯍꯥꯏꯔꯛꯂꯤ ꯑꯃꯨꯛꯁꯨ ꯇꯧꯕꯗ ꯑꯃꯨꯛꯁꯨ ꯕꯤꯖꯤ ꯍꯥꯏꯔꯛꯄꯗꯨꯗ ꯉꯝꯕꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯏꯉꯛꯉꯛꯅ ꯁꯤꯉꯥꯡꯁꯤ ꯕ꯭ꯂꯣꯛꯀ ꯊꯝꯕꯤꯔꯣ ꯃꯥꯏꯁꯤꯕ ꯋꯥꯆꯞ ꯆꯪꯗꯨꯅ ꯌꯦꯡꯕꯗꯁꯨ ꯗꯤꯄꯤꯒ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯕꯨ ꯗꯥꯏꯔꯦꯛ ꯃꯦꯁꯦꯖꯇꯨꯃꯗꯤ ꯗꯦꯂꯤꯚꯔ ꯇꯧꯔꯤ ꯃꯗꯨꯕꯨꯗꯤ ꯕ꯭ꯂꯣꯛ ꯇꯧꯗꯕ ꯃꯥꯜꯂꯤ ꯉꯝꯕꯅ ꯃꯦꯁꯦꯖ ꯑꯃ ꯇꯥꯏꯞ ꯇꯧꯗꯨꯅ ꯊꯥꯖꯤꯜꯂꯤ ꯀꯩꯅꯣ ꯄꯨꯝꯃꯝꯃꯤꯁꯦ ꯑꯝꯇ ꯉꯟꯍꯜꯂꯧꯀꯣ ꯍꯜꯂꯛꯇꯦ ꯃꯦꯁꯦꯖꯇꯨ ꯕ꯭ꯂꯣꯛ ꯍꯥꯡꯉꯨ ꯍꯥꯏꯗꯅ ꯃꯦꯁꯦꯖ ꯇꯔꯥꯃꯨꯛ ꯃꯅꯝ ꯊꯥꯖꯤꯟꯗꯨꯅ ꯍꯣꯏ ꯃꯥꯏ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯦ ꯉꯝꯕꯗꯨ ꯇꯁꯦꯡꯅ ꯁꯥꯎꯈ꯭ꯔꯕ ꯃꯥꯜꯂꯤ ꯈꯟꯗꯅ ꯂꯩꯕ ꯌꯥꯁꯤꯜꯂꯛꯇ꯭ꯔꯤ ꯁꯣꯝꯗꯅ ꯁꯅꯥ ꯃꯕꯨꯛꯅꯤꯡ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤꯔꯛꯇꯨꯅ ꯑꯔꯩꯕ ꯃꯈꯩ ꯕ꯭ꯂꯣꯛ ꯇꯧꯁꯤꯜꯂꯝꯂꯒ ꯉꯥꯏꯍꯥꯛꯁꯨ ꯀꯞꯊꯣꯛꯎꯔꯦ ꯃꯦꯁꯦꯖ ꯂꯥꯛꯏꯕ ꯃꯌꯥꯝꯗꯣ ꯃꯥ ꯁꯥꯎꯅꯤꯡꯃꯟꯗꯅ ꯑꯝꯇ ꯔꯤꯄ꯭ꯂꯥꯏ ꯄꯤꯗꯦ ꯄꯥꯝꯕꯒꯤꯗꯤ ꯃꯥ ꯑꯝꯇ ꯆꯤꯊꯗꯅ ꯂꯣꯏꯅ ꯄꯥꯔꯤꯕꯅꯤ ꯇꯨꯝꯊꯕꯁꯨ ꯌꯥꯗ꯭ꯔꯦ ꯃꯃꯤꯠꯇꯨ ꯏꯂꯥꯎ ꯂꯥꯎꯅ ꯄꯥꯡꯂꯒ ꯑꯗꯨꯝ ꯂꯩꯔꯤ ꯁꯦꯀꯦꯟ ꯀꯥꯡꯗꯅ ꯊꯥꯔꯛꯑꯝꯕ ꯉꯝꯕꯒꯤ ꯃꯦꯁꯦꯖꯇ ꯂꯦꯞꯈ꯭ꯔꯦ ꯑꯁꯨꯝꯅ ꯀꯥꯏꯍꯧꯔꯝꯂꯒ ꯇꯨꯃꯤꯟ ꯂꯩꯈꯤꯕꯁꯤꯗꯃ ꯑꯣꯏꯔꯦ ꯁꯅꯥꯅ ꯄ꯭ꯔꯥꯟ ꯆꯥꯛꯄꯁꯦ ꯑꯗꯨꯕꯨ ꯃꯥ ꯕ꯭ꯂꯣꯛꯁꯨ ꯍꯪꯉꯨꯗ꯭ꯔꯤ ꯑꯗꯨꯒ ꯃꯦꯁꯦꯖ ꯑꯝꯇꯁꯨ ꯊꯥꯗꯨꯅ ꯋꯥ ꯍꯥꯏꯔꯨꯗ꯭ꯔꯤ ꯄꯨꯡ 11 ꯈꯔ ꯍꯦꯟꯖꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯇꯨꯝꯊꯕ ꯊꯦꯡꯃꯨꯔꯕꯅꯤ ꯑꯗꯨꯒ ꯅꯧꯍꯧꯅꯅ ꯐꯣꯟꯒꯤ ꯚꯥꯏꯕ꯭ꯔꯦꯠ ꯉꯪꯂꯛꯄꯗꯨꯗ ꯁꯅꯥ ꯃꯃꯤꯠꯇꯨ ꯈꯪꯄꯪ ꯄꯪꯊꯣꯔꯛꯇꯨꯅ ꯐꯣꯟꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯌꯦꯡꯂꯤ ꯉꯝꯕꯒꯤ ꯑꯅꯧꯕ ꯃꯦꯁꯦꯖꯅꯤ ꯁꯅꯥꯁꯨ ꯆꯪꯗꯨꯅ ꯄꯥꯏ ꯑꯩ ꯅꯣꯏ ꯊꯣꯡꯒꯥꯜꯗ ꯂꯩꯔꯤ ꯊꯣꯔꯛꯑꯣ ꯑꯁꯦꯡꯕꯔ ꯁꯦꯡꯗꯕ꯭ꯔꯥ ꯍꯥꯏꯕ ꯑꯃꯁꯨ ꯈꯪꯗꯕꯅꯤꯅ ꯁꯅꯥꯗꯨ ꯃꯦꯁꯦꯖꯇꯨꯗ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯤꯉꯩ ꯉꯝꯕꯅ ꯃꯦꯁꯦꯖꯇꯨ ꯑꯃꯨꯛꯁꯨ ꯊꯥꯖꯤꯜꯂꯛꯂꯤ ꯌꯥꯝ ꯏꯪꯉꯤꯀꯣ ꯅꯨꯡꯁꯤꯠꯅ ꯃꯔꯣꯜ ꯑꯃ ꯁꯤꯠꯂꯤꯕ ꯃꯤꯁꯨ ꯀꯅꯥꯝ ꯆꯠꯇꯦ ꯂꯝꯕꯤꯅꯤꯅ ꯊꯣꯔꯛꯑꯣꯀꯣ ꯑꯩ ꯏꯊꯟꯇ ꯂꯩꯕ ꯇꯜꯂꯦ ꯁꯦꯡꯅ ꯂꯩꯔꯕ ꯖꯥꯠꯂ ꯀꯟꯅ ꯁꯅꯥꯗꯨ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯐꯃꯨꯡ ꯃꯌꯥꯏꯗꯨꯗ ꯐꯝꯂꯒ
ꯀꯣꯜ ꯐꯠ ꯇꯧꯁꯤꯜꯂꯛꯂꯤ ꯉꯝꯕꯗ ꯔꯤꯡꯗꯣ ꯑꯍꯥꯟꯕ ꯍꯦꯛ ꯆꯠꯄꯒ ꯄꯥꯏꯈꯠꯂꯛꯂꯤ ꯑꯗꯨꯝ꯫ ꯊꯣꯔꯕ? ꯀꯩꯅꯣ ꯑꯁꯦꯡꯕꯩꯔꯣ ꯅꯪꯗꯣ? ꯈꯣꯟꯖꯦꯜꯗꯨ ꯌꯥꯝ ꯄꯤꯛꯅ ꯊꯪꯅꯔꯤꯕ ꯀꯥꯁꯤꯡꯗ ꯇꯨꯝꯕꯁꯤꯡꯗꯨ ꯇꯥꯗꯅꯕ ꯍꯥꯏꯗꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯉꯝꯕꯁꯨ ꯈꯨꯝꯂꯛꯂꯤ꯫ ꯑꯩꯕꯨ ꯍꯤꯡꯁꯤꯗ ꯅꯪꯉꯣꯟꯗ ꯐꯥꯒꯤ ꯇꯧꯒꯗ꯭ꯔꯣ? ꯊꯣꯔꯣ ꯁꯠ꯫ ꯉꯥꯎꯔꯕꯣ ꯅꯪ? ꯅꯪꯅ ꯉꯥꯎꯍꯟꯕꯅꯤ꯫ ꯑꯝꯇ ꯌꯥꯝ ꯊꯨꯅ ꯍꯜꯂꯨꯀꯣ, ꯃꯤ ꯎꯔꯗꯤ ꯁꯤꯟꯅꯕ ꯇꯥꯔꯦ꯫ ꯊꯣꯔꯣ ꯍꯥꯏꯕꯅꯤꯀꯣ, ꯅꯪ ꯎꯅꯗ꯭ꯔꯤꯈꯩꯗꯤ ꯑꯩꯗꯤ ꯍꯜꯂꯔꯣꯏ꯫ ꯑꯍꯤꯡꯁꯤꯗ ꯅꯪ ꯀꯣꯛꯆꯥꯛꯑꯕ? ꯑꯝꯇ ꯍꯜꯂꯣꯀꯣ꯫ ꯍꯜꯂꯣꯏꯕ ꯑꯩꯗꯤ ꯕ꯭ꯂꯣꯛ ꯊꯝꯕ ꯌꯥꯝꯅ ꯍꯩꯕ ꯈꯨꯕꯤꯗꯣ ꯌꯥꯅ ꯑꯝꯇꯪ ꯆꯤꯊꯍꯜꯂꯝꯒꯦ ꯍꯥꯏꯕꯩ ꯑꯦꯝꯗꯅꯤ ꯑꯩꯅ ꯂꯥꯛꯏꯁꯦ꯫ ꯑꯩꯒꯤ ꯑꯦꯝ ꯐꯪꯗ꯭ꯔꯤ ꯐꯥꯎꯗꯤ ꯑꯩ ꯃꯆꯤ ꯂꯦꯡꯉꯔꯣꯏ꯫ ꯑꯁ ꯀꯥꯔꯟ ꯇꯧꯅꯨꯕ꯫ ꯏꯪꯉꯦꯗ ꯑꯩꯕꯣ꯫ ꯁꯅꯥꯗꯨ ꯀꯣꯜ ꯀꯛꯏ꯫ ꯄꯤꯁꯨꯝꯗꯒꯤ ꯃꯃꯤꯠꯇꯒꯤ ꯄꯨꯟꯅ ꯍꯦꯛꯇ ꯁꯨꯞꯆꯤꯟꯈ꯭ꯔꯦ꯫ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯂꯤ꯫ ꯐꯃꯥꯡꯗ ꯂꯩꯔꯤꯕ ꯆꯄꯜꯗꯨꯃꯗꯤ ꯇꯣꯡꯉꯨꯗ꯭ꯔꯤ꯫ ꯃꯈꯣꯡꯗ ꯀꯔꯤꯁꯨ ꯇꯣꯡꯗ ꯀꯨꯝꯊꯔꯛꯂꯒ ꯐꯤꯌꯥꯟꯗ ꯌꯥꯜꯂꯤꯕ ꯐꯤꯗꯣ ꯑꯃ ꯐꯠ ꯏꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯀꯥꯒꯤ ꯊꯣꯡꯗꯣ ꯃꯈꯣꯜ ꯊꯣꯛꯍꯟꯗ ꯇꯞꯅ ꯍꯥꯡꯂꯒ ꯊꯣꯔꯛꯂꯤ꯫ ꯃꯌꯥꯏ ꯀꯥꯗꯨꯗ ꯂꯦꯞꯇꯨꯅ ꯀꯅꯥ ꯀꯅꯥ ꯇꯨꯝꯗ꯭ꯔꯤꯕꯒꯤ ꯃꯃꯤ ꯂꯩꯕꯒꯦ ꯍꯥꯏꯗꯅ ꯁꯦꯀꯦꯟ ꯈꯔ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯕ ꯃꯥꯟꯕꯗꯨꯗ ꯁꯅꯥꯗꯣ ꯈꯨꯃꯥꯡꯅ ꯅꯦꯠ ꯅꯦꯠꯇꯨꯅ ꯃꯈꯣꯜ ꯊꯣꯛꯍꯟꯗ ꯂꯥꯛꯂꯒ ꯊꯣꯡꯖꯥꯎꯗꯣ ꯃꯈꯣꯜ ꯊꯣꯛꯍꯟꯗꯅ ꯇꯞꯅ ꯍꯥꯡꯗꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯡꯗ ꯀꯔꯤꯁꯨ ꯇꯣꯡꯗꯅ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯃꯥꯡ ꯇꯨꯡ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯊꯣꯔꯛꯂꯤ꯫ ꯉꯝꯕꯗꯨ ꯃꯈꯣꯏ ꯊꯣꯡꯒꯥꯜꯗꯒꯤ ꯈꯔ ꯆꯪꯁꯤꯜꯂꯒ ꯃꯈꯣꯏ ꯌꯨꯝꯊꯪꯅꯕꯗꯨꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥꯗꯨꯗ ꯂꯦꯞꯂꯒ ꯐꯣꯟꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯅ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯉꯝꯕꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡꯗꯣ ꯇꯥꯞ ꯄꯥꯏꯔꯒ ꯁꯥꯕ ꯂꯣꯏꯗꯕ ꯌꯨꯝ ꯑꯃ ꯂꯩꯔꯤꯕꯗꯨꯒꯤ ꯅꯥꯀꯟꯗꯨꯗ ꯐꯠ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯈꯣꯟꯖꯦꯜꯗꯤ ꯇꯞꯅ ꯏꯁꯧ ꯂꯥꯡꯂꯛꯂꯤ꯫ ꯉꯥꯎꯕ꯭ꯔꯥ ꯍꯥꯏꯕ꯭ꯔꯥ ꯅꯪꯕꯣ? ꯑꯍꯤꯡꯁꯤꯗ ꯁꯨꯃꯥꯏꯅ ꯀꯅꯥ ꯇꯧꯅꯒꯦ? ꯁꯅꯥꯅ ꯆꯩꯔꯛꯏꯕꯗꯣ ꯉꯝꯕꯗ ꯆꯪꯗꯦ꯫ ꯌꯨꯝꯗꯨꯒꯤ ꯃꯊꯛꯇ ꯊꯥꯜꯂꯤꯕ ꯕꯜꯕꯇꯨꯒꯤ ꯌꯧꯁꯤꯟꯗꯕ ꯃꯉꯥꯜꯗꯨꯒ ꯊꯥꯕꯜꯒꯤ ꯃꯉꯥꯜꯅ ꯃꯌꯦꯛ ꯁꯪꯐꯥꯠꯇꯅ ꯎꯔꯤꯕ ꯁꯅꯥꯒꯤ ꯁꯛꯐꯝꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯪꯂꯛꯂꯤ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯉꯁꯤ ꯁꯥꯎꯔꯤꯁꯦ? ꯁꯥꯎꯕꯩ ꯃꯔꯝ ꯍꯥꯏꯔꯣ꯫ ꯁꯅꯥꯁꯨ ꯋꯥꯍꯪꯗꯨ ꯂꯥꯛꯑꯝꯕꯗ ꯑꯍꯤꯡꯅꯤ ꯃꯤꯅ ꯎꯈꯤꯅꯤ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕꯗꯨ ꯇꯣꯛꯑꯒ ꯈꯨꯝꯂꯛꯂꯤ꯫ ꯁꯥꯎꯅꯤꯡꯗꯅ ꯁꯥꯎꯔꯤꯅꯤ꯫ ꯁꯥꯎꯅꯕꯁꯨ ꯅꯪꯅ ꯁꯤꯟꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯀꯩꯗꯧꯔꯕ? ꯈꯪꯁꯤꯟꯅꯗ꯭ꯔꯤꯔꯥ ꯈꯪꯗ꯭ꯔꯤꯔꯥ ꯍꯪꯉꯛꯏꯕ ꯋꯥꯍꯪꯗꯨꯗ ꯁꯅꯥꯗꯨ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯍꯟꯕꯗꯨ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯤ꯫ ꯋꯥꯉꯥꯡꯗ ꯁꯥꯎꯅꯤꯡꯅ ꯉꯝꯕꯗ ꯌꯦꯡꯂꯛꯂꯤ꯫ ꯉꯝꯕꯁꯨ ꯃꯤꯠꯌꯦꯡꯗꯨꯗ ꯊꯋꯥ ꯁꯥꯗꯅ ꯃꯤꯠꯆꯤ ꯅꯥꯝꯃ ꯐꯠ ꯏꯟꯈꯠꯇꯨꯅ ꯈꯠꯆꯤꯜꯂꯤ꯫ ꯀꯩꯒꯤꯅꯣꯕ? ꯍꯟꯗꯛꯇꯤ ꯁꯅꯥꯗꯣ ꯈꯨꯗꯨꯝ ꯇꯥꯁꯤꯟꯗꯨꯅ ꯉꯝꯕꯒꯤ ꯊꯕꯥꯛꯇꯨꯗ ꯊꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕꯗꯨ ꯐꯣꯡꯗꯣꯛꯄ ꯍꯧꯔꯛꯂꯤ꯫ ꯅꯪꯅ ꯍꯦꯛꯇ ꯇꯧꯅꯤꯡꯕ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯑꯩꯁꯦ? ꯅꯪꯅ ꯑꯩꯁꯦ ꯑꯁꯨꯛ ꯌꯥꯝ ꯆꯥꯛꯍꯜꯂꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥ? ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯛꯅꯗꯅ ꯑꯩꯉꯣꯟꯗ ꯀꯩꯍꯧꯔꯤꯁꯤ ꯀꯩꯒꯤꯅꯣꯕ? ꯅꯪꯅ ꯀꯣꯜ ꯇꯧꯅꯤꯡꯉꯒꯅ ꯍꯦꯛꯇ ꯇꯧꯕ, ꯇꯧꯅꯤꯡꯗ꯭ꯔꯒꯅ ꯍꯦꯛꯇ ꯇꯣꯛꯄ, ꯑꯣꯐ ꯊꯝꯅꯤꯡꯉꯒ ꯍꯦꯛꯇ ꯊꯝꯕ, ꯍꯪꯅꯤꯡꯉ ꯍꯦꯛꯇ ꯍꯪꯕ ꯌꯥꯕ꯭ꯔꯕ? ꯅꯪꯅ ꯑꯩꯒꯤ ꯊꯃꯣꯏ ꯁꯥꯟꯅꯕ ꯌꯥꯕ꯭ꯔꯥ ꯍꯦꯛꯇ? ꯅꯪꯒ ꯂꯣꯏꯅꯕꯗ ꯑꯩ ꯊꯃꯣꯏ ꯁꯣꯛꯑꯅꯤ꯫ ꯑꯗꯨꯅ ꯑꯩ ꯅꯪꯒ ꯂꯣꯏꯅꯔꯔꯣꯏꯅ ꯕ꯭ꯂꯣꯛ ꯊꯝꯃꯤꯕ, ꯑꯗꯨ ꯈꯪꯗ꯭ꯔꯣꯅ? ꯃꯥꯅꯗꯤ ꯁꯥꯎꯔꯒ ꯍꯥꯏꯔꯛꯏꯕ ꯉꯝꯕꯒꯤ ꯃꯤꯠ ꯎꯕꯗꯗꯤ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯦ ꯇꯧꯔꯤꯕꯗꯣ꯫ ꯆꯦꯠꯅ ꯀꯣꯟꯅꯤꯡꯉꯛꯏ ꯃꯊꯥꯗ꯫ ꯑꯗꯨꯕꯨ ꯌꯥꯕ ꯐꯪꯗ꯭ꯔꯤꯕꯅ ꯑꯗꯨꯃꯗꯤ ꯇꯧꯔꯨꯕ ꯉꯝꯗ꯭ꯔꯦ꯫ ꯃꯈꯨꯠꯅ ꯇꯞꯅ ꯁꯅꯥꯒꯤ ꯈꯨꯠꯇꯨ ꯂꯥꯝꯗꯨꯅ ꯄꯥꯏꯔꯒ ꯃꯆꯤꯟꯗ ꯇꯞꯅ ꯊꯝꯂꯤ꯫ ꯃꯥꯏ ꯃꯑꯣꯡꯗꯨꯗ ꯁꯅꯥꯗꯣ ꯁꯥꯎꯔꯝꯕꯗꯒꯤ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯉꯝꯕꯗ ꯃꯃꯤꯠ ꯑꯔꯥꯎꯕ ꯑꯅꯤꯗꯨꯅ ꯌꯦꯡꯂꯛꯂꯤ꯫ ꯅꯨꯡꯁꯤꯃꯜꯂꯦꯅ ꯇꯧꯗꯣ꯫ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩ ꯀꯃꯥꯏꯅ ꯇꯧꯅꯤ? ꯏꯁꯥꯁꯤ ꯇꯧꯐꯝ ꯂꯥꯛꯐꯝ ꯑꯃ ꯈꯪꯍꯟꯗ꯭ꯔꯤ꯫ ꯅꯪꯅ ꯁꯥꯎꯔꯤꯅꯦꯅ ꯇꯧꯔꯤꯗꯣ꯫ ꯁꯨꯝ ꯁꯥꯎꯔꯒ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯉꯥꯎꯍꯟꯒꯦ ꯈꯜꯂꯤꯔꯥ? ꯉꯥꯎꯕ ꯍꯦꯟꯃꯜꯂꯛꯇꯅ ꯁꯣꯔꯣꯛꯇ ꯕꯣꯔꯥ ꯄꯥꯏꯔꯒ ꯁꯅꯥꯅ ꯁꯣꯜꯂꯒ ꯆꯠꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯃꯃꯤꯠ ꯑꯔꯥꯎꯕ ꯑꯅꯤꯗꯨ ꯇꯞꯅ ꯂꯩꯊꯈ꯭ꯔꯒ ꯇꯞꯅ ꯁꯣꯜꯂꯤ ꯁꯅꯥꯗꯣ꯫ ꯉꯝꯕꯗꯣ ꯍꯟꯗꯛꯇꯤ ꯑꯃꯨꯛ ꯈꯟꯊꯔꯨꯗ꯭ꯔꯤ꯫ ꯄꯥꯏꯔꯤꯕ ꯈꯨꯠꯇꯣ ꯇꯞꯅ ꯆꯤꯡꯁꯤꯟꯗꯨꯅ ꯁꯅꯥꯕꯨ ꯃꯊꯥꯗ ꯇꯞꯅ ꯀꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯁꯅꯥꯒꯤ ꯅꯥꯀꯣꯡ ꯃꯄꯥꯟꯗꯨꯗ ꯇꯞꯅ ꯆꯤꯔꯣꯜ ꯑꯣꯏ ꯀꯩꯑꯣꯏ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯑꯩ ꯅꯪꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯒꯦ, ꯅꯪꯁꯤ ꯑꯩꯒꯤ ꯐꯥꯔꯁ ꯂꯞ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯑꯣꯏꯈꯤꯗ꯭ꯔꯕꯁꯨ ꯑꯔꯣꯏꯕꯗꯤ ꯑꯣꯏꯒꯅꯤ꯫ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯅꯨꯡꯁꯤꯕꯁꯨ ꯅꯪꯉꯣꯟꯗ ꯐꯥꯎꯔꯤꯕ ꯅꯨꯡꯁꯤꯕꯁꯤ ꯌꯧꯅ ꯑꯝꯇ ꯐꯥꯎꯈꯤꯕ ꯂꯩꯇꯦ꯫ ꯇꯣꯉꯥꯜꯂꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯁꯤꯅ꯫ ꯑꯗꯨꯅꯅꯤ ꯅꯪ ꯑꯩꯉꯣꯟꯗ ꯆꯤꯡꯅꯕ ꯑꯝꯇ ꯂꯩꯒꯅꯨꯀꯣ꯫ ꯑꯩꯅ ꯅꯪꯁꯤ ꯌꯥꯝꯅ ꯁꯦꯡꯅ ꯅꯨꯡꯁꯤꯔꯤꯕꯅꯤ꯫
yam thiina singna. Sanashu khomlakli khanjali tap tapna. Aigida hanbani. Adona jingnaba yaba amta tawrokpa yaroi. Hek tawraba nongmina kapthatkadamne handakti. Ngambado khonjal khajik thongna noglai handaki sanagi wanduda. Sanasu nokmi wado haiduraga ikairak tuna ngambagi thabang tuda mamaido option kre.